ꯃꯌꯥꯝ ꯄꯨꯂꯞꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥꯅꯤ ꯆꯥꯕ ꯎꯠꯆꯔꯛꯀꯦꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯣ ꯆꯥꯕ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯑꯩꯅ ꯆꯥꯖꯒꯗꯕ ꯃꯊꯦꯜꯁꯤꯡꯁꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯁꯤꯒꯅ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕꯗꯣ ꯑꯗꯒꯤ ꯑꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯒ ꯁꯂꯥꯗ ꯑꯗꯣ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯌꯦꯟꯖꯥꯡ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ ꯍꯥꯏꯖꯔꯛꯀꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤꯅ ꯍꯥꯟꯅ ꯍꯧꯔꯒꯦ ꯌꯦꯟꯖꯥꯡ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯇꯣꯏꯕ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯉꯥꯁꯦ ꯃꯔꯨꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛꯁꯦꯀꯣ ꯑꯩꯅ ꯏꯔꯣꯝꯕ ꯇꯧꯒꯦ ꯇꯧꯕꯗ ꯃꯊꯦꯜ ꯌꯥꯝꯃꯟꯈꯔꯦ ꯏꯔꯣꯝꯕ ꯇꯧꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯒꯦꯅ ꯍꯥꯎꯋꯤ ꯌꯦꯟꯖꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯋꯤ ꯌꯥꯝꯅ ꯌꯦꯟꯖꯥꯡꯁꯦ ꯃꯣꯔꯣꯛ ꯁꯥꯔꯝꯃꯦ ꯇꯦꯁ ꯇꯧꯔꯒꯦ ꯍꯥꯎꯋꯤ ꯌꯥꯝꯅ ꯁꯣꯏꯕꯨꯝ ꯊꯣꯡꯕꯁꯤꯁꯨ ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯦꯝꯕ ꯁꯣꯏꯕꯨꯝꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯌꯣꯟꯕ ꯁꯣꯏꯕꯨꯝꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯁꯤꯒꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯌꯦꯟꯖꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯎꯋꯦ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯆꯥꯗꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯆꯥꯅꯤ ꯃꯊꯦꯜꯁꯦ ꯌꯥꯝꯃꯟꯗꯅ ꯃꯤꯛꯁ ꯑꯣꯏꯔꯦ ꯁꯤꯡꯖꯨ ꯑꯃ ꯆꯥꯈꯤꯒꯦ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯁꯥꯔꯦ
อย่างยังงงว่าชาไหมhọc đi học ở một đi ăn xá đấy xin chú xin nó mua là xá mình mua lộc xá à thông bờ đi chú mua lộc xá bác xin chú mua lộc xá mày Makan tadi nong coba dah dong sini misalkan satu ya. Nandagi nung suba siya mukbang tawag talaga nung suba siya tanda na mukbang tawag dire nagti video thangal tabi kuya na mo nga si chung maru yang yao Vâng, test rồi đấy. Coi thường mà xem mày ghi được khỏe có nó phất phất vào này.
ꯑꯍꯥꯟꯕꯩ ꯆꯥꯕꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯈꯔꯦꯕ ꯁꯤꯡꯖꯨꯁꯨ ꯀꯩꯁꯨ ꯑꯗꯨꯅ ꯆꯥꯛꯁꯦ ꯆꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯔꯦ ꯑꯣꯏꯌꯦ ꯆꯥꯛꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯣꯔꯣꯛꯁꯦ ꯁꯥꯕꯅꯤꯅꯀꯣ ꯏꯁꯤꯡꯁꯦ ꯊꯪꯃꯟꯗꯅ ꯏꯁꯤꯡꯅ ꯑꯣꯏꯅ ꯄꯨꯛ ꯊꯪꯒꯠꯂꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ